Isa academy dum tamjare oja mayam dunaju akhoi imunggi awa anaje khangbiduna akhoi principal sir hoinaju akhoi khalaga mating amnaju pangbire laibe yongom siju mana sarambani ado thabak khuding makti masi laudi thide macha machugi damakta yam hona jarami baba aduna masadu ngamdabanina baba na chenga da khoi ko dabduju mama na chelaga akhoi jima hai masing tambada achowa thodang pubiram bani mama na Duba mama do hojikti khoi mayam thado duna chatkre chai khoi bu to ma bi macha anje class 10 kare ado Ma'am, Bomukasan Kurumdari Nasi Yamna Numaitaba Wafam Mama Mayam the Ucherake Positin Wongsu Yam the Taiko Mayam Nongsu Yam the Kai Mayam Jackson Buko or is it Tabdi Yam Tinungaitaba Oeba Lukram Rosni Hana Hariba Hadi Ite Hagadra Kadi Hagadra Okoide Halaniko do Jam Halani Bako Adu Mayam Magi warini yeng minase bako mase aidi mase no magi akoigi thabak suraga chajaba habidi yamna nungai ba imung sina chade bako mana thabak suraga check wan ba kai ka leidana che du ma thabak suba khotpa tawraga chajaba angang sing lai tamhan kholan ba tawbani bako aduga mana ne mogi mapuna tharoi chaningi an haini harapadagi ne ko maga ne ai mama na bimga tawraga tharoi se khunba chatpani bako adugai khanghaudana nong khaglakpadagi ani se sokpani bako amadi laikhidare amadi gare amadi kaimta houdre bako haidi doctor da chala hospital chala balaga pare adam yam yeng Mai hing matamda cha khoi gi ne aduna thabak tawa matam chilau thide chai khoi bu kai da soi gi ga da ge haina jam yakshin be amani maji yam shugo no makan mai mongni leiba holi chik chui chebari salima ado no misiju ma hayengi da wakta ne pa khokla ga yam he ame ado yumbu je mangona tharoi chage tharoi hawi haidana mama na bise Chira tawraga boyni chamina kibane ba nong khakwa jiju admaina arang arak tawbise koi udi uraga kaino khangdi ise sina ngonda phone tawre aji rosini ga mama na binga tharo kuncha khi nong yaw kha ine nangwa mi ani so I hai launi nang bo amadi si hai kanano khangdi na ngonda phone tawre aina kaino nang hajibu nang di kamta dra ba satra ibrahim ai kadai cha toino khong khuchu ya de nang laon ai lai la ko chen la kanda isa sing de ju hange kana no so ise na da amadi si re hai sidi siramdre maje adudagi pukhatlaga ngasi tarungi ja ICU da lai kana ga lakbani ina hayang wai mama na matik chaba mo oibu du mama ne ang wana chu ngai jaramani ho thiam honda jaramani du bo lai gi dong dam da mama chu ma chai khoi gi ma pham ni shela pu bi gre mama je chai khoi gi da ma ta yam na di wa bi ramani Macai khoi na ju mama gi damakta yam tawjari ge du bo dai bak thi banai ga ja mama gi damakta kari gumba ba ta tawbadi ngam gi je doctor ne de koin pu matam de di porom pata pure plastic surgery tawda ba yaroi plastic surgery je porom pata di leite la phenda lei bani la phenda chalo na khoi mu chali chala kan doctor jina khoi da hai engonda 100% leirambado 90% fail oire 10% da ngai re adubu aruba phibam da lai bak yeng si nai ngon hai gi mong nu pi se shure no me si na kum pan to kan gum ba mai tan khara yola ga hing ba punchi ni adu smai tawri sini bu khangdi dom sa hai bong khangde di hostal su leire na hai kwa na ado cha pin hoje ta se itu pi ngai dei lai kan hona ko na ngasi ba ba rengwan adum tai hai kwa adu rengwan ta ko do kai school tamak pa no SI academy dum tam malak pra ta dum ya tam tham ai na shari da gi hauna dum SI academy dum tam jare oja mayam duna ju khoi gi mungi awa na je khangbi duna akhoi gi principal sir hoina ju akhoi khalaga mating amna ju pangbire laibe yongom siju mana sarambani ado thabak khuding makti masi laudi thide macha machugi damakta yam hona jarami
ꯕꯕꯥꯗꯨꯅ ꯃꯁꯥꯗꯨ ꯉꯝꯗꯕꯅꯤꯅ ꯕꯕꯥꯅ ꯆꯦꯟꯒꯗꯕ ꯈꯣꯠꯀꯗꯕꯗꯨꯁꯨ ꯃꯃꯥꯅ ꯆꯦꯜꯂꯒ ꯑꯩꯈꯣꯏꯁꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯄꯨꯕꯤꯔꯝꯕꯅꯤ ꯃꯃꯥꯅ ꯑꯗꯨꯕꯨ ꯃꯃꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯆꯥ ꯑꯩꯈꯣꯏꯕꯨ ꯇꯣꯛꯑꯝꯃꯒ ꯅꯨꯄꯤ ꯃꯆꯥ ꯑꯍꯟꯁꯦ ꯀ꯭ꯂꯥꯁ 10 ꯀꯥꯔꯦ ꯑꯗ ꯌꯥꯏꯃꯁꯤꯅ ꯀ꯭ꯂꯥꯁ 7 ꯇꯝꯃꯦ ꯃꯆꯥꯒꯤꯗꯃꯛꯇ ꯋꯥꯕꯒꯤꯗꯃꯛꯇꯅꯤ ꯃꯃꯥꯅ ꯉꯁꯤ ꯂꯩꯇ ꯂꯥꯏꯔ ꯊꯤꯔꯝꯃꯤꯕ ꯃꯌꯥꯝꯁꯦ ꯏꯆꯥꯅꯨꯄꯤ ꯑꯍꯟꯁꯤꯁꯨ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩ ꯂꯥꯏꯔꯤꯛ ꯌꯥꯝ ꯍꯩ ꯍꯤꯔꯣ ꯅꯝꯕꯔ 1ꯗ ꯇꯥꯏ ꯃꯃꯥꯅ ꯍꯥꯏꯔꯝꯃꯦ ꯇꯦꯟꯗꯣ ꯐꯖꯅ ꯊꯥꯅꯕ ꯕꯣꯔꯗꯤꯡꯗ ꯂꯩꯔꯒ ꯃꯤ ꯑꯃ ꯑꯣꯏꯅꯕ ꯃꯃꯥꯅ ꯋꯥꯔꯁꯨ ꯋꯥꯅ ꯁꯦꯝꯕꯤꯒꯅꯤ ꯍꯩꯅꯁꯤꯡꯗ ꯅꯕꯨꯛꯅꯤꯡ ꯆꯪꯗꯨꯅ ꯍꯌꯦꯡꯋꯥꯏ ꯑꯆꯧꯕ ꯃꯤ ꯑꯃ ꯑꯣꯏꯅꯕꯅ ꯃꯃꯥꯅ ꯇꯠꯇꯅ ꯍꯥꯏꯕꯤꯔꯝꯕꯅꯦ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯣꯏ ꯑꯣꯖꯥꯅꯐꯥꯎꯗ ꯃꯥ ꯍꯣꯡꯈꯤꯅꯤ ꯍꯥꯏꯕꯁꯤꯒꯤ ꯌꯥꯝꯅ ꯅꯨꯡꯅꯥꯡꯉꯦ ꯍꯥꯏꯕ ꯔꯦꯡ 1 ꯑꯗꯨꯝ ꯇꯥꯕꯒꯤ ꯑꯗꯣ ꯁ꯭ꯀꯨꯜꯁꯦ ꯀ꯭ꯂꯥꯁ 10ꯗꯒꯤ ꯍꯦꯟꯅ ꯂꯩꯇꯕ ꯃꯥꯜꯂꯦ ꯃꯈꯣꯏꯒꯤꯁꯦ ꯔꯣꯁꯤꯅꯤꯁꯦ ꯃꯤꯒꯤ ꯃꯇꯦꯡꯁꯨ ꯑꯗꯨꯝ ꯄꯥꯡꯉꯤ ꯃꯥꯁꯨ ꯌꯥꯝ ꯂꯥꯏꯔꯅ ꯍꯧꯔꯛꯄꯅꯤꯅꯅꯦ ꯃꯤꯅꯨꯡꯁꯤꯁꯨ ꯑꯗꯨꯝ ꯂꯩ ꯐꯤ ꯁꯥꯏ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯒ ꯌꯣꯜꯂꯤ ꯈꯣꯠꯂꯤ ꯆꯠꯂꯤ ꯍꯜꯂꯛꯏ ꯃꯥ ꯊꯕꯛ ꯑꯗꯨꯝ ꯑꯃꯒꯤ ꯀꯣꯏꯊꯤ ꯊꯤ ꯀꯔꯥꯏꯗ ꯀꯔꯤ ꯂꯩꯒꯦꯅ ꯁꯨꯛꯂꯦꯞ ꯂꯦꯞꯇꯕ ꯑꯉꯥꯡꯅꯤ ꯑꯗꯨꯒꯨꯝꯕꯒꯤꯗꯤ ꯁꯣꯛꯃꯤꯟꯅꯕ ꯃꯤꯁꯦ ꯁꯤ ꯃꯃꯥꯡꯗꯒꯤꯅꯤ ꯆꯥꯊꯦꯛꯄꯗꯤ ꯌꯥꯎꯗ꯭ꯔꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯁꯍꯨꯝ ꯑꯃ ꯐꯪꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯃꯤ ꯍꯥꯏ ꯃꯉꯣꯟꯗ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯃꯥꯏ ꯅꯨꯄꯥ ꯃꯌꯨꯝꯗ ꯁꯦꯕꯥ ꯂꯩꯇꯦꯅ ꯃꯄꯥꯝꯗ ꯊꯝꯃꯦꯅ ꯑꯩꯈꯣꯏꯅ ꯇꯥꯏ ꯗꯥꯛꯇꯔꯗꯁꯨ ꯑꯗꯨꯝ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯌꯥꯝ ꯀꯟꯅ ꯅꯥꯕ ꯈꯣꯠꯄꯗꯤ ꯇꯧꯗꯦ ꯑꯗꯨꯒ ꯁꯤꯗ ꯈꯣꯠꯊꯕꯗꯤ ꯇꯧꯋꯦꯅ ꯑꯩꯈꯣꯏ ꯇꯥꯏ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯦꯟꯗ꯭ꯔꯁꯤꯒꯤ MLA ꯅꯨꯔ ꯍꯥꯁꯟ ꯍꯣꯏ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯈꯤꯇꯪ ꯄꯥꯡꯕꯤꯌꯨ ꯍꯧꯖꯤꯛꯇꯤ ꯏꯃꯨꯡ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯈꯨꯗꯣꯡ ꯆꯥꯗꯕ ꯏꯃꯨꯡ ꯑꯗꯨ ꯑꯣꯏꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯉꯁꯤ ꯍꯥꯏꯖꯔꯤꯁꯤ ꯑꯇꯥꯕ ꯃꯌꯥꯝꯅ ꯃꯇꯦꯡ ꯈꯖꯤꯛꯇꯪ ꯄꯥꯡꯕꯤꯌꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ ꯏꯃꯥ ꯀꯩꯀꯩꯒꯗꯤ ꯍꯥꯏꯔꯝꯃꯤ ꯏꯃꯧ ꯅꯨꯄꯤꯅ ꯁꯨꯝ ꯅꯤꯡꯁꯤꯡꯕ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯋꯥꯔꯤ ꯁꯥꯔꯝꯃꯦꯌꯦ ꯄꯩꯁꯥ ꯇꯨꯡꯁꯜꯂꯒ ꯏꯆꯥꯅꯨꯄꯤ ꯀꯩꯅꯣ ꯄꯥꯁ ꯇꯧꯕ ꯒꯥꯔꯤ ꯂꯩꯅꯦꯅ ꯄꯩꯁꯥ ꯈꯔ ꯂꯩꯔꯝꯃꯤ ꯃꯥ ꯅꯥꯕ ꯈꯔ ꯄꯨꯊꯣꯛꯑꯦ ꯉꯁꯤꯒ ꯈꯔ ꯄꯨꯊꯣꯛꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯣ ꯅꯨꯡꯁꯤ ꯑꯩ ꯐꯨꯏꯃ ꯑꯁꯤꯟ ꯈꯨꯝꯃꯦꯅ ꯅꯣꯡꯗ ꯑꯩ ꯈꯨꯠ ꯍꯥꯏꯗꯦ ꯑꯩꯅꯅꯦ ꯅꯨꯃꯤꯠꯇꯨꯗꯤ ꯍꯥꯏꯀꯣ ꯑꯔꯨꯕ ꯍꯥꯏꯔꯒꯦꯀꯣ 이마 시디 타고 그냥 잡아내 갖고 와머로 가 하페 마케 바게 마케 비르모다 이제 망치 누 그럼 또 뭐냐 게 갈거는 미무시 해놓고 하가 누워 잡기 뭐니도 ꯆꯦꯛꯇꯤ ꯆꯦꯛꯁꯟꯕ 이 ꯊꯕꯛꯇꯤ ꯄꯥꯏꯗꯤ ꯄꯥꯏꯈꯠꯈꯤꯕ 아니 하지 마케 바이 이마 마케 바이 바서세 마케 비 와머로 이마 잉어 자게 지시 하비게 유비 하바가 염세라 자로 아이 잡도 하지 아니냐 저 누에 아니도 누에 하여 누 가라기네 미 오늘 제대로고 다시 누 무는 라고 뭐 하가 아이 과좀 담에 뭐 누 자기 저희 라면에 혹시 타박 상면 혹시 타로 군자래 라면에 만져 이거 우리 통도 없으니 아이 강대 아이 마타로이제 콜라가 뭐 자기 윤부도다 비르마다 루파 군차니 푸면 카임 방도이네바 나는 방에 나는 미는 까가 보살이 미니가 와시면 원평 자리 마시 인기 비소바 요새니 타고도 까가 보러 나는 도자시나 까동당 까가 보러 이마 이 아까 그 잘록되니 나는 바사 밤에 나티마 인 이나 거리 인도 아이나 될 라거나 바사비 날에 타복도 보다 그래다 보자가 동어 자매에 농당 하려고라 바사가 비 이마리 지금 정화비 타로가 보러 지금 정화비 하고 아니면 ꯑꯗꯨꯗꯤ ꯈꯨꯟꯗ ꯂꯩ ꯑꯁꯤꯅꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯌꯦꯡꯂꯕ ꯅꯠꯇ꯭ꯔ ꯃꯌꯥꯝ ꯀꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯇꯥꯕꯗ ꯃꯆꯥꯁꯤꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯁꯦ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯍꯣꯏꯅ ꯄꯄꯥ ꯍꯣꯏꯅ ꯍꯥꯏꯗꯤꯀꯣ ꯂꯩꯔꯤꯉꯩꯗ ꯃꯃꯥ ꯍꯣꯏꯅꯒ ꯑꯩꯈꯣꯏ ꯃꯆꯥꯒꯤꯗꯃꯛꯇꯅꯤ ꯀꯌꯥꯝ ꯋꯥꯅ ꯊꯕꯛ ꯁꯨꯔꯒ ꯑꯩꯈꯣꯏꯕꯨ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯤꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯄꯀꯣ ꯑꯁꯤ ꯆꯥꯎꯔꯒ ꯑꯩꯈꯣꯏꯅ ꯃꯃꯥ ꯍꯣꯏꯁꯦ ꯑꯩꯈꯣꯏꯅꯅꯦ ꯈꯪꯉꯕ ꯍꯥꯏꯗꯤ ꯂꯨꯅ ꯇꯧꯕꯤꯒꯗꯕꯅꯦꯕꯀꯣ ꯃꯣꯏꯕꯨ ꯑꯩꯈꯣꯏꯅ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯐꯠꯇꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯁꯨ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗꯁꯨ ꯃꯃꯥ ꯍꯥꯏꯕꯁꯤꯗꯤꯀꯣ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯌꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯁꯦꯀꯣ ꯑꯩꯒꯤ ꯄꯄꯥꯁꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯩꯗꯤ ꯑꯩꯈꯣই ꯃꯃꯥꯅ ꯑꯩꯈꯣꯏꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏ ꯄꯄꯥꯅ ꯑꯩꯒ ꯑꯩꯈꯣꯏ ꯗꯗꯥꯒ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯇꯨꯡꯗ
ꯑꯩꯈꯣꯏꯒꯤ ꯃꯃꯥꯅ ꯆꯥꯎꯅꯕ ꯌꯣꯛꯄꯤꯔꯛꯇꯅ ꯉꯁꯤ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯅ ꯍꯥꯏꯕꯗꯤꯀꯣ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯁꯦ ꯄꯩꯁꯥ ꯄꯥꯏꯕ ꯈꯛꯇꯅ ꯅꯠꯇꯦꯀꯣ ꯍꯥꯏꯕꯗꯤꯀꯣ ꯃꯤ ꯑꯃꯒꯤ ꯀꯔꯤ ꯍꯥꯏꯗꯤ ꯂꯩꯗꯅꯀꯣ ꯐꯦꯃꯤꯂꯤꯗ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯅ ꯌꯣꯛꯄꯤꯔꯛꯄꯗꯒꯤ ꯇꯧꯕ ꯉꯥꯛꯇꯅꯤꯀꯣ ꯑꯗꯣ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯕꯗꯨꯝꯕ ꯑꯩ ꯀꯩꯁꯨ ꯃꯊꯧ ꯇꯥꯗꯦ ꯑꯗꯣ ꯏꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗꯤ ꯂꯩꯗꯅꯀꯣ ꯋꯥꯔꯤꯅꯦꯕ ꯍꯥꯏꯁꯦꯀꯣ ꯑꯩꯈꯣꯏ ꯃꯃꯥꯅ ꯊꯕꯛꯁꯦꯀꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤꯁꯦ ꯃꯥꯒꯤ ꯋꯥꯔꯤꯁꯤꯅꯦꯀꯣ ꯑꯩꯈꯣꯏ ꯃꯃꯥꯁꯨ ꯌꯥꯝꯅ ꯋꯥꯅ ꯊꯕꯛꯁꯦ ꯁꯨꯔꯒ ꯑꯩꯈꯣꯏꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯏꯕꯅꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯃꯃꯜ ꯑꯝꯇ ꯁꯤꯡꯕ ꯉꯝꯍꯧꯗꯕ ꯃꯥꯁꯦ ꯉꯟꯇꯥꯅꯁꯨ ꯂꯩꯈꯤꯗꯔꯦꯀꯣ ꯑꯉꯥꯡꯁꯤꯅ ꯂꯥꯏꯔꯤꯛ ꯇꯝꯅ ꯃꯄꯨꯡ ꯐꯥ ꯂꯣꯏꯔꯛꯄꯁꯨ ꯅꯪꯍꯧꯗ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯩꯁꯨ ꯍꯥꯏꯖꯅꯤꯡꯕꯗꯤ ꯏꯃꯥ ꯏꯄꯥ ꯍꯥꯏꯁꯤ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯅ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯖꯩ ꯑꯗꯨꯅ ꯗꯦꯁꯥ ꯑꯩꯅ ꯃꯌꯥꯝꯗ ꯃꯦꯁꯦꯖ ꯇꯧꯖꯅꯤꯡꯂꯤꯕꯗꯤ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯃꯥꯗ ꯂꯨꯅ ꯇꯧꯒꯗꯕꯅꯤ ꯌꯨꯝ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯃꯃꯥ ꯀꯥꯎꯊꯣꯛꯑꯣꯏꯗꯕꯅꯤꯀꯣ ꯃꯃꯥ ꯍꯥꯏꯁꯦ ꯅꯨꯡꯁꯤꯔꯕꯅꯦ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯋꯥꯖꯔꯛꯂꯕ ꯑꯗꯨꯅ ꯏꯃꯥ ꯍꯥꯏꯁꯦ ꯁꯥꯊꯤꯅ ꯅꯨꯡꯁꯤ ꯏꯃꯥ ꯑꯣꯏꯒꯦꯔꯥ ꯏꯄꯥ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏꯗꯤ ꯄꯄꯥ ꯂꯩꯇꯕꯅꯤꯅ ꯃꯃꯥꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯁꯤꯌꯦꯕꯀꯣ ꯑꯗꯨꯗꯨꯅ ꯈꯪꯗꯦ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯀꯞꯄꯤꯁꯦ ꯎꯔꯒꯀꯣ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯋꯤꯀꯣ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯃꯥꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯃꯌꯥꯝꯗ ꯁꯤꯌꯥꯔ ꯇꯧꯕꯤꯌꯨꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯌꯥꯝꯗꯁꯨ ꯀꯔꯤ ꯈꯪꯍꯟꯕꯤꯌꯨ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯔꯝꯒꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅꯀꯣ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯕ ꯗꯦꯁꯥ ꯃꯐꯝꯗ ꯂꯩꯕ ꯃꯐꯝꯗ ꯅꯣꯡ ꯈꯥꯛꯂꯛꯄꯗꯅꯦ ꯈꯪꯕ꯭ꯔꯥ ꯉꯥꯛꯅꯕ ꯄꯣꯠ ꯆꯩ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯠ ꯂꯣꯝꯗꯗꯤ ꯂꯩꯌꯦꯕꯀꯣ ꯍꯥꯏꯕꯗꯤ ꯕꯦꯡꯒ꯭ꯂꯣꯔ ꯆꯦꯟꯅꯥꯏ ꯑꯗꯨꯒꯨꯝꯕꯗꯗꯤ ꯀꯔꯤ ꯍꯥꯏꯕꯗꯤ ꯅꯣꯡ ꯈꯥꯛꯂꯛꯄ ꯃꯇꯨꯡꯗ ꯉꯥꯛꯅꯕꯒꯤ ꯃꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯁꯨ ꯈꯪꯕꯤꯔꯝꯂꯒꯅꯤꯀꯣ ꯑꯩꯈꯣꯏ ꯌꯨꯝ ꯁꯥꯕꯗ ꯍꯥꯞꯄ ꯈꯣꯠꯄ ꯇꯧꯋꯤꯗꯅꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯁꯤꯁꯇꯦꯝ ꯂꯩꯗꯅꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝꯗꯗꯤ ꯑꯗꯨꯒꯨꯝꯕꯗꯣ ꯌꯥꯝꯅ ꯂꯩꯇ꯭ꯔꯦ ꯑꯗꯨꯗꯨꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯄꯥꯟ ꯅꯣꯡ ꯈꯥꯛꯂꯛꯑꯗꯤꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ ꯊꯕꯛꯅ ꯂꯨꯏ ꯍꯥꯏꯅ ꯃꯄꯥꯟꯗ ꯊꯣꯛꯄꯤꯒꯅꯨ ꯑꯗꯣ ꯃꯌꯥꯝ ꯅꯣꯡ ꯈꯥꯛꯄꯗ ꯑꯁꯤ ꯑꯩ ꯄꯥꯝꯕꯤꯁꯦ ꯑꯃ ꯎꯠꯆꯔꯛꯀꯦꯀꯣ ꯑꯁꯤ ꯄꯥꯝꯕꯤꯁꯦ ꯃꯌꯥꯝꯁꯨ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯊꯥꯕꯤꯌꯨꯀꯣ ꯍꯥꯏꯕꯗꯤ ꯊꯣꯡꯖꯤꯟ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ ꯎꯆꯨꯝ ꯇꯥꯕꯤ ꯀꯩꯀꯥꯗ ꯁꯤ ꯊꯥꯕꯤꯌꯣ ꯑꯁꯤ ꯄꯥꯝꯕꯤꯁꯤꯅꯅꯦ ꯑꯩꯈꯣꯏ ꯅꯣꯡ ꯈꯥꯛꯂꯛꯄꯗ ꯁꯤꯅ ꯉꯥꯛꯄ ꯉꯝꯃꯤꯀꯣ ꯕꯔꯖ ꯀꯩꯀꯥ ꯇꯥꯕꯗꯅꯦ ꯑꯁꯤꯅ ꯉꯥꯛꯄ ꯉꯝꯃꯤ ꯑꯗꯣ ꯄꯥꯝꯕꯤꯗꯣ ꯑꯩ ꯃꯌꯥꯝ ꯎꯠꯆꯔꯝꯒꯦꯀꯣ ꯐꯔꯦ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯂꯥꯏꯛ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯀꯥꯎꯕꯤꯔꯝꯒꯅꯨꯀꯣ